Arambai News Guwahati da Maitelongi Pau tabiriba singbu ihan handumakta da chingangbam Susitrani na khurumjari huzingasi samlappa mariba pau sing lobirase Assam ki SSLC amadi higher secondary exam gi marking system gi matangda expert committee gi mifam ngasi phamkhre CBSE gi system matungina chatlaba yai loinana CBSE tanatana atai state board kaya gi system singsu changdamnaduna yengani haire Mahairoisingna masa masana khangja hijariba dugi matungina matik chaba mark phanghanaba hotnaba haina ngasi phamkiba mifam asina warep lawki Raizor dolgi amatangairaba MLA President Suwariba Sibsagar Kendra MLA Hojikna jail dalariba Akhil Gugoi Guwahati Medical College Hospital dagi puraktuna ngasi NIA gi court puthoki Jabua Police Station da mahaki mathakta palamba casing ko khibaga loinana mahak ka loinaba Bhupen Gogoi amade Jagjit Gohaide bel phangkhre adubu Akhil Gogoi de Guwahati gi Chanmari case ki wahudagi bel phangbangamdre Hayeng amadi hangchit haibade numit nini asi court ki hearing chatharaba matungda mahak bel phangani natraga phangloi haiba khangbangamlagane Karbi Anglongi Dilai Police Station da Manipur dagi purakpa lupa crore tarani thoigi drug homeguard amana phabangam kre drug lalonba singna sel pirabasu homeguard borsing beina laukhide thumga chagangada oirabasu chagani adubo uniform gi kai khumnabade manghaloi haina homeguard asina phongdorakhi asumna mahaki thamoi sengna duty toba asida peladuna Assam gi DGP oriba Bhaskar Jyoti Mahantana thogdok thokpham da chatuna lupa lising yankhai gi mana borsing beda khushinakhi Manipur gi Seloi Langmai chingde leiriba lining thau sanamahi khubamgi thogal kanglup ki luching purel oiramba oina menjor khumanna Jungi tang tarataruk ta lekhidabada sanamahi thogal kanglup kasar Lakhipur gi luching purel khangembam Bishwanath na mifam apu oiduna South Barak Community Hall Binakandi da awaba phongdokpagi mifam ama phamkhre Federation of Government College Teachers Association Manipur Samna Phegoktagi Maikaidagi Thadorakpa Cherol Amada Lagliba Jungi Tang Kuntra Fawgi Manungda Taret Suba UGC Pay Amadi Regulation Inglisingani Tarani Pangi Order Thokpi Dravade Online Class Amadi Examination Sing Boycott Toraba Yai Haina Oza Singi Loop Asina Lengakta Kihalakre Khangabop Development Society na Sagol Kangjei Habade Modern Polo gi Mingda Malem gi Thakta Akhanaba Numit Ama Thambinaba Lengaki Miteng Chingsilakle Malem Damyamna Pamna Sanarakliba Masana Sigi Mingda Kudamoina World Sagol Kangjei Natraga International Sagol Kangjei Day Haina Akhanaba Numit Ama Malem gi Thakta Thambinabagi Matam Yorakle Hairakle United Association of Recognized Schools of Manipur na Thadorok Pachirol Amada Lubasina Kaidongidasu Government ki order gi mayokta laikide lenga ki mayokta lairibade Guardian Organization ni Harakle Matamnamakta Mahairoi Singi Yaipanaba Amadi Apaba Mahi Masing Pinaba Hotnagani Masida Singnarakpa Kudimak Tauna Phana Mayoknagani Organization Singna Association Asibu Lana Uhanaba Hotnarakpagi Thong Sing Kudakta Lepkadabani Haina Joint Secretary Publicity in Charge T Nandalal Maitaina Thadorokpa Chirol Amana Khangalakle Thoubal District Branch Indian Red Cross Society gi Managing Committee gi Thodang Logduna Committee gi Vice Chairman Oiduna COVID Laksinaba Hotnabada Chauraba Thodang Loramba Waikhom Ibohol Singh Chahi Humbudra Thoubal Khetri Lekai Leibana Ngarang Jungi Tang Kunmathoida Itha Thazadana Lekidabada Ngasi Branski Office ta Volunteer Singna Minute Ani 2 minute Leiduna Awaba Phongdokibaga Loidana Imungi Awabadasu Saruk Yazari Haina Indian Red Cross Society Thoubal District ki Secretary K Sadanandana Khangalakle Manipur State Bharat Scouts and Guides COVID Task Force Scout na numit nini chupna chatharakpa blood donation camp Jenims Hospital da ngasi mai pakna loishinkre donor kunna khanaba COVID anabasingda mateng oinanaba I dan tawki tungdasu mathau tarakpada I pikigani haina task force asigi convener oriba Birendra Chinga khamna khangalakle COVID nadringai naraktanaba chakshil thorang lokhat poina Ministry of Ayush ki makhada Dr. Thangzam Bijitagi advice matungina homeopathic medicine arsenicum album 30 ex minister Asangbam Birenna Jiribamda leiba lupsingda ngasi yenthokre Tokyo Olympics ta India na
medal gi thajaba thamliba sanaroi singi manungda Manipur dagi Susila Devi su ama oire judo gi kg niputeru ki category da Olympic ki damak qualify oiba ahan banupi judo kasu Susila na oire panba yai Olympic ki mangoina na Susila France ta hojik final training tauri Missing Litpa Mizo Kanglup Singi Marakta Missing Hengat Hanabagi Thona Hapoina Mizoram gi Minister Amana Mahaki constituency the Lariba Angang Khwaidigi Yamna Pokpa living parent Amada Selgi Mana Oina Lupa Lak Ama Piragani Lauthokre Nagaland Lengak na Yum Kai Saba Yauna construction gi thabak toriba sinmi khudingmaki bank account ta lupa lising ani transfer toragani lauthokre Hariba senfam asi state asigi ses fundagi loktholaga pigadabani panba yai thorang asi maroina covid pandemic matam asida thabak suningai chaningai leitraba awaba tarba sinmi singda angamba mateng pangnanabagi pandamda paikhalakpani India da nongmada covid positive oibigi chang leptana hantharakpaga loinana recovery gi changsu leptana hengalakle Haukiba pung kunmari sida India da anoba positive case lising nipuni thoiga chatruk nipu phangki aduga covid anaba lising amaga chamaga humpu taretna laikhide India gi recovery rate asi chada marfutra taruk dasmik mangane Mizoram da chahumga humbudra mari Meghalaya da chamriga kunmathoi Manipur da chongaga humbudra manga Nagaland da humpu mari amadi Assam da lisingani ga chanipan humpu mapan phangki Assam dana miyoi kuntra tharet Nagaland dana ani Manipur dana tara Meghalaya dana ahum amadi Mizoram dana ama laikhitabagi report su lakli Maharashtra ki Health Minister Rajesh Topena state asida Delta variant case kunmathoi phangle lauthorakre Maharashtra lengak na genome sequencing gi warip lokhibaga loinana district khudingmaktagi sample chama lokhatpadagi case singasi thengnarakibani hairi Nakalamar of the Delta plus variant na sokhaliba si Maharashtra galoinana Kerala amadi Madhya Pradesh ne Delta plus variant na ahan boina miyoi ama Madhya Pradesh ta laikhitre People's Alliance for Gupkar Declaration PAZD na Farooq Abdullah na luchingba PDP chief Mehbuba Mufti amadi Wangangloi Muhammad Yusuf Tarigami gi teamna lagli bajun gi tang kunmari da Delhi da Prime Minister Narendra Modi na Gauriba all party meeting da saruk yagani lauthorakre Gupkar camp na lauriba sina Jammu Kashmir gi special status ki matang da compromise tawroi hairi aduga Mehbuba na hariba sina Pakistan bu stakeholder oina lauraga lengak na Pakistan ga su wari sanagadabani Taliban ga wari sanaba yaraga Pakistan ga kari maram gi damak wari sanaba yaroi doribano hayusini Ngasi New Delhi da laiba masagi mayumda NCP chief Sharad Pawar na opposition gi non Congress party amadi civil society organization taramanga gi luchingba singa phaminaduna watanakre Inglisingani kunmari gi mikhal da mideng thamlaga BJP gi mayokta opposition gi apunba alliance ama semnanabagi thaurangne alliance asina West Bengal gi CM Mamta Banerjee bu Prime Minister Mirep oina thagatnabagi matangda khanari su hairi Kananingai oribasina opposition party singi manungda Congress po party ama oina thanabidabagi maong ama uwa fanglakliba Aroiba dangasigi tentakpa maroiba pau khara APCC ki secretary oriba Praveen Kolita pham thadokre Ripun Bora amadi Rokibul Hussain gi thabak thoram singda pendabadagi Sonia Gandhi da resignation letter pishinkhibani hairi Kamakhya imagi ambubashi mela ngasidagi haukre adubu bhakta sing yauhandana dharmagi oiba thabak thoram sing khaktamak Kamakhya mandir da pangthokhi panba yai jungi tang kunthra fauba imagi thong thingadoribani Assam da nupa macha sing tanatana nupi macha sing su drug addict oibagi chang yamnamak wangkhalakle chaurak na drug addict lak ahumuk leibagi report ama lakle August 15 gi mamangda Assam gi mipum khudimak vaccine kapthuklagani haina Assam gi CM Himanta Biswa Sarmana ngasi thajaba pikre Supreme Court na CBSE amadi ICSE gi class 12 ki evaluation criteria ayaba pikre India gi COVID vaccine Covaxin gi third phase trial da chada humbudra tare dasmik nipan efficacy phangkre WHO na Covaxin approval tawbagi wafam hayeng khanaragani
National Companies Law Tribunal samna NCLT na London da base oiba Kalrock Capital amadi UAE da base oiba Business Murari Lal Jalangi consortium na pikhalakpa Jet Airways hingat hanabagi plan ngasi approve tawkhre. Sendona chahatlaba Jet Airways ta slot pinanaba DCGA amadi Aviation Ministry da NCLT na numit marfutarani gi matam pikhre. Europe ta COVID na khwaidigi sokpa lebak singi manungda ama oiramba Italy da Jungi tang kuni pandagi di face mask sing tangai fadaba oiraroi. Jahi tarani thoi mathaki miyoi chada kuntra habdi apunba missing million humpugi manungda million tarataruk muk COVID vaccine kapa loikre. Amadi Russia na Sputnik vaccine asi Delta variant kasu mayuk naba ngami matik chai efficacy oi hairakli. Ngasigar na di Arambai News Guwahati da Maitelon gi pau sandok chaba matang asta loishin jabaga loinana tabiri basing bo amkasuhan na khurumjari.